ꯑꯩꯈꯣꯏꯒꯤꯀꯣ ꯅꯨꯄꯥ ꯑꯃ ꯃꯥꯁꯦꯀꯣ ꯅꯨꯄꯤ ꯀꯥꯏꯅꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯗꯤ ꯀꯞꯂꯗꯨꯅ ꯂꯩꯕꯅꯦꯕꯀꯣ. ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯀꯣ ꯐꯥꯒꯤ ꯑꯃ ꯇꯧꯕꯅꯦꯕꯀꯣ. ꯃꯥꯒꯤ ꯐꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯅꯣꯛꯂꯛꯑꯦꯕ. ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯣꯛꯄꯗꯣ ꯎꯕꯗ ꯉꯁꯥꯏꯒꯤ ꯐꯥꯒꯤ ꯇꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯥꯒꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯇꯧꯕꯅꯦꯕ. ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯦꯕꯀꯣ. ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯐꯥꯒꯤ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯄꯗꯩꯀꯣ ꯅꯨꯄꯥꯗꯣ ꯅꯣꯛꯅꯤꯡꯂꯛꯇ꯭ꯔꯦꯕ, ꯁꯥꯎꯅꯤꯡꯂꯛꯂꯦꯕ. ꯉꯁꯥꯏꯒꯤ ꯇꯥꯔꯤꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯀꯣ ꯐꯥꯒꯤ ꯇꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯕꯅꯦꯕ, ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯐꯥꯒꯤ ꯑꯁꯤ ꯍꯟꯖꯤꯟꯅ ꯇꯧꯔꯤꯕꯗꯤ? ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯈꯨꯝꯂꯛꯄꯅꯦꯕ, ꯅꯪ ꯅꯣꯛꯅꯤꯡꯗꯕ꯭ꯔꯥ? ꯐꯥꯒꯤ ꯑꯃꯕꯨ ꯍꯟꯖꯤꯟꯅ ꯇꯧꯔꯒꯗꯤ ꯀꯅꯥꯅ ꯅꯣꯛꯅꯤꯡꯗꯣꯏꯅꯣ? ꯃꯁꯤ ꯍꯥꯏꯔꯛꯄꯅꯦꯕ. ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯑꯁꯤꯅ ꯈꯨꯝꯂꯛꯄꯁꯦ ꯇꯥꯎꯕ. ꯐꯥꯒꯤ ꯑꯃꯕꯨ ꯍꯟꯖꯤꯟꯅ ꯇꯧꯔꯒ ꯅꯪꯅ ꯍꯟꯖꯤꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯅꯗꯕ ꯃꯩꯆꯥꯛ ꯑꯃꯗ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯟꯖꯤꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯟꯖꯤꯟꯅ ꯀꯞꯅ ꯂꯩꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ. ꯃꯁꯤ ꯌꯥꯝ ꯈꯟꯊꯅꯤꯡꯉꯥꯏꯅꯤꯕ, ꯃꯤꯌꯥꯝ ꯑꯝꯇ ꯐꯖꯅ ꯈꯟꯊꯧꯕ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯀꯣ ꯍꯥꯏꯅꯩꯕꯀꯣ, ꯁꯥꯎꯕ ꯍꯥꯏꯕ ꯁꯥꯎꯕꯁꯦ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯅꯀꯣ. ꯁꯥꯎꯕ ꯍꯥꯏꯕ ꯁꯥꯎꯕꯁꯦ ꯐꯠꯇꯕ ꯅꯠꯇꯦꯕ. ꯃꯁꯤꯗꯩꯁꯤꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯀꯣ, ꯅꯪꯅ ꯁꯥꯎꯕ ꯃꯇꯝꯗꯀꯣ ꯈꯟꯊꯍꯧꯗꯕꯤꯗ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯍꯥꯏꯍꯩꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯁꯛꯄꯗꯣ, ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯦꯕ. ꯁꯥꯎꯕ ꯍꯥꯏꯕ ꯁꯥꯎꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤꯕ, ꯁꯥꯎꯒꯗꯕꯅꯤꯕ. ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯁꯥꯎꯕ ꯃꯇꯝꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯉꯥꯡꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯃꯗꯨ ꯈꯜꯂꯒꯀꯣ ꯅꯪ ꯀꯣꯟꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯅꯤꯕ. ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯥꯎꯕꯗ ꯃꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯦ, ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯍꯥꯏꯍꯩꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ, ꯃꯁꯤ ꯈꯜꯂꯒ ꯅꯪ ꯅꯁꯥꯗ ꯄꯦꯟꯅꯔꯣꯏꯕ. ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯕ ꯃꯇꯝꯗꯀꯣ ꯐꯖꯅ ꯈꯟꯊꯧꯕ. ꯅꯪꯒꯤ ꯐꯥꯊꯍꯧꯗꯕ ꯈꯣꯡꯊꯥꯡ ꯑꯃꯗꯀꯣ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯍꯥꯏꯍꯩꯔꯣꯏꯗꯕ, ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯒꯅꯤꯕ. ꯁꯥꯎꯒꯗꯕꯅꯤ, ꯑꯗꯨꯕꯨꯀꯣ ꯃꯤꯒꯤ ꯃꯔꯝꯗ ꯇꯥꯍꯩꯔꯣꯏꯗꯕ, ꯉꯥꯡꯍꯩꯔꯣꯏꯗꯕ ꯋꯥꯉꯥꯡ ꯀꯩꯗꯧꯉꯩꯗ ꯉꯥꯡꯂꯣꯏꯗꯕꯅꯤꯕ. ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯎꯕ. ꯍꯜꯂꯣ ꯃꯌꯥꯝ, ꯃꯍꯧꯁꯥꯒꯨꯝꯅ ꯉꯁꯤꯁꯨ ꯑꯩꯅ ꯐꯖꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯁꯤꯔꯁꯨ ꯀꯥꯟꯅꯕ ꯄꯤꯕꯤꯔꯒꯗꯤꯀꯣ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯕ. ꯆꯦꯅꯦꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯤ. ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯃꯜ ꯌꯥꯝꯅ ꯂꯩꯍꯜꯂꯦꯕꯀꯣ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯀꯣ, ꯈꯨꯟꯅꯥꯏ ꯑꯁꯤꯗꯀꯣ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯋꯤꯕ. ꯃꯈꯣꯏꯒꯤ ꯎ ꯋꯥ ꯍꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯁꯥ ꯌꯦꯟ ꯌꯥꯝꯅ ꯂꯩꯕ, ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯀꯣ ꯑꯦꯇꯦꯛ ꯇꯧꯅ ꯈꯣꯠꯅ ꯌꯥꯝ ꯇꯧꯒꯜꯂꯤꯕꯀꯣ. ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯕ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯅꯤꯕ. ꯁꯥ ꯌꯦꯟꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯊꯣꯛꯂꯒꯗꯤ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ, ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯅꯀꯣ. ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯄꯤꯔꯦꯕꯀꯣ. ꯄꯤꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯑꯂꯣꯏꯕꯗꯀꯣ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯨꯅꯀꯣ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯇꯝꯕꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯧꯁꯜꯂꯛꯑꯒ ꯍꯥꯏꯕꯅꯤꯕ, ꯅꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯨꯝꯕ ꯑꯩꯅ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯂꯣꯏꯅ ꯄꯤꯕ ꯂꯣꯏꯔꯦ. ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨꯀꯣ ꯑꯩꯅ ꯅꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯇꯧꯗꯨꯅ ꯎꯠꯂꯨꯁꯦꯅꯦꯕ. ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨꯗꯨꯅ ꯍꯥꯏꯕꯅꯤꯕ, ꯃꯁꯤꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯀꯥꯔꯒꯀꯣ ꯌꯥꯝꯅ ꯊꯨꯅ ꯀꯥꯔꯒ ꯀꯨꯝꯊꯔꯛꯎ ꯍꯥꯏꯅ. ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯗꯨꯗ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯨꯒꯤꯀꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯌꯥꯔꯗꯨꯅꯀꯣ ꯃꯤꯁꯤꯡꯁꯦ ꯀꯥꯈꯠꯂꯒꯀꯣ ꯀꯨꯝꯊꯔꯛꯄꯅꯤꯕ. ꯀꯨꯝꯊꯔꯛꯄꯩ ꯃꯇꯥꯡ ꯑꯁꯤꯗꯀꯣ ꯍꯦꯛ ꯌꯧꯗꯣꯔꯦ, ꯂꯩꯕꯥꯛ ꯊꯦꯡꯅꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯌꯧꯁꯜꯂꯛꯄ, ꯂꯩꯕꯥꯛ ꯌꯧꯁꯜꯂꯛꯇꯣꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯨꯅꯀꯣ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯕꯅꯤꯕ, ꯌꯦꯡꯉꯨ ꯇꯞꯅ ꯀꯨꯝꯊꯔꯛꯎ ꯍꯥꯏꯅ. ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗꯀꯣ ꯃꯊꯪꯗꯁꯨ ꯅꯨꯄꯥ ꯑꯃꯒ ꯆꯠꯂꯦꯕꯀꯣ. ꯆꯠꯂꯕ ꯀꯥꯟꯗꯀꯣ ꯌꯥꯝ ꯊꯨꯅ ꯀꯥꯔꯒꯀꯣ ꯀꯨꯝꯊꯔꯛꯑꯦꯕ. ꯀꯨꯝꯊꯔꯛꯑꯒ ꯍꯦꯛ ꯂꯩꯕꯥꯛ ꯌꯧꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯨꯅꯀꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯕꯅꯤꯕ, ꯌꯥꯝ ꯇꯞꯅ ꯌꯦꯡꯅ ꯀꯨꯝꯊꯔꯛꯎꯀꯣ ꯍꯥꯏꯅ. ꯃꯇꯧ ꯑꯁꯨꯝꯅꯀꯣ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯀꯣ ꯀꯨꯝꯊꯔꯛꯄꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯕ. ꯍꯦꯛ ꯂꯩꯕꯥꯛ ꯌꯧꯔꯝꯗꯥꯏ ꯑꯁꯤꯗꯀꯣ ꯇꯞꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ. ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗꯀꯣ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯋꯥꯈꯜꯂꯣꯟꯗꯀꯣ ꯍꯥꯏꯕꯗꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯅꯤꯡꯉꯥꯏ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯣꯛꯂꯦꯕ. ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤꯒꯨꯝꯕ ꯀꯥꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯀꯥꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯦꯐꯣꯔꯠ ꯌꯥꯝꯅ ꯆꯪꯉꯤꯕꯀꯣ, ꯌꯥꯝꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏꯕ. ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯀꯥꯕ ꯑꯁꯤꯅꯦꯕ. ꯀꯥꯕ ꯑꯁꯤꯗ ꯁꯣꯏꯕ ꯌꯥꯗꯦꯕꯀꯣ. ꯑꯗꯨꯃꯛꯄꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯁꯤꯅ ꯀꯨꯝꯊꯔꯛꯄꯗ ꯀꯨꯝꯊꯔꯛꯄꯩ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯛ ꯂꯩꯕꯥꯛ ꯌꯧꯗꯣꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯈꯛꯇ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯇꯞꯅ ꯌꯦꯡꯅ ꯀꯨꯝꯊꯔꯛꯎ ꯍꯥꯏꯔꯤꯕꯁꯦ. ꯃꯁꯤ ꯈꯜꯂꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤ ꯀꯥꯔꯒ ꯀꯨꯝꯊꯔꯛꯄ ꯃꯌꯥꯝ ꯑꯗꯨꯗꯒꯤꯀꯣ ꯅꯨꯄꯥ ꯑꯃꯈꯛꯅ ꯊꯣꯛꯂꯛꯑꯒꯀꯣ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯨꯗ ꯍꯪꯕꯅꯦꯕ, ꯑꯣꯖꯥ ꯒꯨꯔꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯖꯒꯦ, ꯑꯩꯈꯣꯏꯅ
ꯎ ꯄꯥꯝꯕꯤ ꯑꯁꯦ ꯀꯥꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯕꯁꯤꯅꯤ ꯀꯥꯕꯁꯤꯗ ꯁꯣꯏꯕ ꯌꯥꯗꯦ ꯑꯗꯨꯃꯛꯄꯨ ꯑꯣꯖꯥ ꯒꯨꯔꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯀꯥꯔꯒ ꯍꯦꯛꯇ ꯀꯨꯝꯊꯔꯛꯑꯒ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯌꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯥꯝꯅ ꯌꯦꯡꯅ ꯀꯨꯝꯊꯔꯛꯎ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯁꯤꯅꯀꯣ ꯈꯨꯝꯂꯛꯄꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯥꯎꯕ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯛꯇꯅꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯁꯤꯅ ꯍꯥꯏꯔꯛꯄꯅꯤꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯠꯅꯔꯦ ꯈꯜꯂꯁꯤꯕꯀꯣ ꯍꯣꯠꯅꯔꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯧꯔꯝꯗꯥꯏꯁꯦ ꯃꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯠꯂꯤ ꯑꯣꯏꯅꯀꯣ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯊꯣꯛꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯅꯔꯝꯕ ꯌꯥꯏꯕꯀꯣ ꯍꯣꯠꯅꯔꯕ ꯀꯥꯟꯗꯀꯣ ꯅꯪꯅ ꯍꯦꯛ ꯌꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯥꯡꯗꯨꯗꯀꯣ ꯐꯦꯜ ꯑꯣꯏꯈꯤꯕ ꯅꯪꯒꯤ ꯍꯣꯠꯅꯕ ꯄꯨꯝꯕꯗꯣ ꯍꯥꯏꯕꯗꯤ ꯑꯟꯁꯛꯁꯦꯁ ꯑꯣꯏꯕ ꯅꯪ ꯈꯜꯂꯤꯕ ꯑꯁ ꯍꯦꯛ ꯌꯧꯔꯝꯗꯥꯏ ꯑꯁꯤꯗꯀꯣ ꯑꯩ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤꯕꯀꯣ ꯃꯁꯤꯗꯩꯁꯤꯗꯅꯤꯀꯣ ꯑꯩꯅ ꯂꯩꯍꯧꯔꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯁꯨꯀꯣ ꯑꯩꯈꯣꯏꯅ ꯀꯥꯈꯠꯂꯒ ꯀꯨꯝꯊꯔꯛꯄ ꯍꯦꯛ ꯌꯧꯔꯝꯗꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯝꯊꯔꯒ ꯍꯦꯛ ꯌꯧꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯋꯥꯈꯜꯂꯣꯝꯗꯀꯣ ꯌꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯂꯥꯏꯊꯣꯛꯏꯕ ꯄꯨꯟꯁꯤꯗ ꯂꯥꯏꯊꯣꯛꯄ ꯑꯗꯨꯅꯀꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯁꯣꯏꯍꯜꯂꯤꯕ ꯈꯖꯤꯛꯇꯪ ꯉꯥꯏꯍꯥꯛꯇꯪ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗꯀꯣ ꯌꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯥꯏꯊꯣꯛꯅ ꯂꯧꯍꯟꯒꯅꯤꯕ ꯀꯅꯥꯅ ꯈꯪꯉꯤ ꯃꯗꯨꯗꯩꯗꯨꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕꯁꯨ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯣꯠꯅꯕꯗꯁꯨꯀꯣ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯀꯣ ꯍꯦꯛ ꯁꯛꯁꯦꯁ ꯌꯧꯗꯣꯔꯦ ꯅꯪ ꯃꯥꯏ ꯄꯥꯛꯇꯣꯔꯦ ꯍꯥꯏꯕ ꯍꯦꯛ ꯅꯛꯁꯜꯂꯛꯑꯕ ꯃꯇꯥꯡ ꯑꯁꯤꯗꯀꯣ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯌꯥꯝꯅ ꯂꯥꯏꯠꯂꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒꯀꯣ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯁꯛꯁꯦꯁ ꯑꯣꯏꯒꯗꯕꯗꯣ ꯑꯟꯁꯛꯁꯦꯁ ꯃꯥꯏꯊꯤꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯤꯕ ꯃꯔꯝ ꯑꯁꯤꯅꯀꯣ ꯅꯪꯒꯤ ꯂꯥꯏꯐꯇ ꯄꯨꯟꯁꯤꯗ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯀꯣ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯏꯗꯅꯃꯛ ꯍꯣꯠꯅꯔꯒꯀꯣ ꯅꯪꯒꯤ ꯁꯛꯁꯦꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯀꯣ ꯍꯣꯠꯅꯗꯨꯅ ꯂꯩꯌꯨꯕ ꯅꯪ ꯁꯛꯁꯦꯁ ꯑꯣꯏꯗꯣꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯅꯛꯁꯜꯂꯛꯑꯕ ꯀꯥꯟꯗꯀꯣ ꯌꯥꯝꯅ ꯂꯥꯏꯊꯣꯛꯅ ꯌꯥꯝꯅ ꯂꯥꯏꯠꯂꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯒꯅꯨꯕ ꯃꯗꯨꯗ ꯈꯛꯇꯅꯤꯕ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯅꯀꯣ ꯐꯦꯜ ꯑꯣꯏꯔꯤꯕꯁꯦ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯣ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯗꯨꯅ ꯆꯠꯂꯨꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯁꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯕꯥꯏ